ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗ ꯇꯣꯝꯆꯧ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯇꯣꯝꯆꯧꯕꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯇꯣꯝꯆꯧꯒ ꯊꯥꯔꯣꯒꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯊꯥ ꯂꯦꯞꯂꯕꯅꯤ꯫ ꯑꯔꯨꯝꯕ ꯄꯣꯠ ꯆꯩꯗꯣ ꯀꯥ ꯍꯦꯟꯅ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯇꯨꯔꯦꯜ ꯀꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯇꯨꯔꯦꯜꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ? ꯍꯩ, ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯑꯣꯛꯅꯔꯕꯗꯤ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯅꯦꯍꯦ꯫ ꯑꯗꯨꯅꯅꯦ, ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯗꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯗꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯈꯔ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, "ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ." ꯊꯥꯔꯣꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯃꯥ, ꯀꯅꯥ ꯍꯪꯕꯅꯣ?" "ꯕꯦꯝꯃ, ꯏꯃꯥꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯂꯩꯔꯒꯗꯤ ꯈꯖꯤꯛꯇ ꯄꯤꯖꯧꯕ." ꯊꯥꯔꯣ ꯑꯗꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯏꯃꯥ, ꯆꯥꯛ ꯂꯩꯌꯦ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯅꯆꯥ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯥꯔꯣꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ಚಾನನಬ ಚಾಕ್ಚಾಕ್ಲುಕ್ ಅಮ ಸೇಮ್ಲದುನ ಅಹಲ್ ನುಪಿ ಅದುಬು ಮಬುಕ್ ಪೇನನಬ ಪಿಜರಮಿ. ಅಹಲ್ ನುಪಿ ಅದುಸು ಚಾಬ ಥಕ್ಪ ಲೋಯ್ರದುನ ಥರೋದ ಅಸುಮ್ನ ಹೈರಮಿ. ಪುಕ್ಚೆಲ್ ಚಾವ್ರಬಿ ಇಚಾನುಪಿ ngасidi imagi aram khawrang pumba kokle matam pumbada ichabu isona thaujanbiba oirasan nachagi sebada imana penbiba sina nachagi laibak phabani ado imadi kholasida kari thabaki lakpano ichanupi imagi hakjang asida chingu khoyum lai sadongduna lei masidagi aigi yumgi mina aibu hingjabini haidun yumdagi tanthorakhibani khulasida aigi imagi yumle Maduda layruge haiduna ay hak lakpani. Ahal nupi aduna magi punsi wari pumba tharo da tamlami. Tharo ahal nupi adugi punsi wari do tabada yamna nungay zaramde. Ahal nupi adu wa makha amuk tarai. Icha nupi nangna naupuri ba angang ase mahi maya yamna kal. Angang ase na taibang phaurak paga awa ana tao haibale. Aduna ne angang ase manghan kina na bataw. Tharo do ahal nupi adugi wado tabada pakhatlami. Imana matau karamna khangliba. Icha nupi imagi hakjangda chingu khoyum laina sadongduna lairibani. Aduna tungda thokadaba apha phata pumba imana loina khangba ngami. Ahal nupi adusu tharo da wa khara hairamlaga chatkhirami. Tharo do ahal nupi aduna hairamba wasing adu taruraga nungaitaba phaurami. Tomchau su thabak suba halaklami. Tomchauna halakpada tharodu ungduna lairambadu ubada Tomchauna magi nupida asumna hairami. Kaidawre nupi nangna ungduna lairabade. Nupa nangna ngasai thabak chatkibada ima amala ami. Ima do achamba minati. Khoyum lai sadongba ima amani. Mana hairambada aikhoi anigi pokadawriba icha ase afaba nate. Angang asina taibang phawbada awa ana taw haibalai haiduna haibirami. Angang ase manghan khibana phagani hairami. Tomchau magi nupi na hairiba wasing adu tabada asumna hairai. Nupi madugi wado oidaba wani nangsu khanglibaduni. Aidi moy asigumbase kaya thajade. Isorna makhoigidamak pibiba. Icha adubu karigi amuk manghangani. Nupi adugidamakta nang karisu khalugana. Adugi sarukne chak thongnanaba tawru. Aisu khongkhut ase chamthoklaga changaage. Hoi nupa nanai nubi chak thongnanaba tawjarurage. Asi haiduna tharosu imungda changkhirami. Asumna matam khara haukhirami. Tharosu tha yam silaklami. Tomchau magi nupina tha yam silaklabanina thabak suba chatlamde. Tharoga Tomchauga do asumna wari sanarami. Nupa ngasidi hakjangse inung nungaite. Ima amaibi thambaldo amukta kaubirugera. Hoi nupi ai kauruge. Ado nangbu nathanda lehoba yagadawribro. Yani nupa kaisu tawrui.
ꯇꯣꯝꯆꯧꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯃꯥꯏꯕ ꯄꯨꯔꯛꯄ ꯑꯣꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯆꯧꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯊꯔꯣꯕꯨ ꯑꯉꯥꯡ ꯎꯅꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯄꯥꯟꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯊꯔꯣꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ "ꯇꯣꯝꯆꯧ, ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦꯅꯦꯍꯦ." ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗꯒꯤ ꯂꯧꯗꯨꯅ ꯄꯝꯂꯝꯃꯤ꯫ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯃꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ?" "ꯇꯣꯝꯆꯧ, ꯑꯩꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ." ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯔꯣꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯄꯣꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯁꯤ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯕꯒ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯇꯣꯝꯆꯧ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯗꯤ ꯃꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯑꯃꯨꯕꯤꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯣꯝꯆꯧꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯔꯕꯁꯨ ꯇꯣꯝꯆꯧꯅ ꯌꯥꯔꯝꯗꯦ꯫ ꯑꯃꯨꯕꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯦ꯫ ꯅꯣꯡꯃ ꯇꯣꯝꯆꯧꯗꯨ ꯎꯃꯪꯗ ꯎ ꯌꯥꯜꯂꯤꯉꯩꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯆꯧꯕꯨ ꯆꯥꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯇꯣꯝꯆꯧꯕꯨ ꯆꯥꯈꯤꯕꯗꯨ ꯎꯃꯪꯗ ꯂꯥꯛꯄ ꯃꯤ ꯈꯔꯅ ꯎꯔꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯩꯅ ꯇꯣꯝꯆꯧ ꯆꯥꯈꯤꯕꯒꯤ ꯋꯥ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯂꯥꯟꯃꯤ ꯈꯔꯗ ꯀꯩ ꯑꯗꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯕꯤꯗꯨ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ "ꯄꯥꯕꯥ, ꯅꯪ ꯍꯜꯂꯛꯑꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯄꯥꯕꯥ." ꯑꯃꯨꯕꯤ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯃꯨꯕꯤꯗꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯑꯥꯗ ꯀꯣꯟꯊꯣꯡꯗ ꯐꯝꯂꯤꯕ ꯑꯁꯤꯕꯨ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦꯍꯦ?" "ꯃꯥꯅꯤꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯥꯅ ꯇꯥꯏꯕꯪ ꯐꯥꯎꯕꯒ ꯃꯃꯥꯗꯨꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ, ꯍꯧꯖꯤꯛꯅ ꯃꯄꯥ ꯑꯃꯨꯛ ꯆꯥꯔꯦ꯫ ꯃꯃꯥ ꯃꯄꯥ ꯆꯥꯕ ꯑꯉꯥꯡꯅꯤꯅꯦ ꯃꯁꯦ꯫ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯑꯃꯅꯁꯨ ꯃꯁꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯧ ꯊꯔꯣꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯦ꯫ ꯇꯣꯝꯆꯧꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ." "ꯑꯩꯅ ꯇꯥꯕꯗꯁꯨ ꯑꯗꯨꯝꯅ ꯇꯥꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯂꯨꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ "ꯄꯨꯄꯨ, ꯑꯩꯈꯣꯏ ꯄꯥꯕ ꯎꯔꯝꯕ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯥꯏ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ." "ꯍꯩ, ꯅꯣꯏ ꯅꯄꯥꯕꯨꯡꯗꯨꯗꯤ ꯅꯪꯅ ꯆꯥꯊꯣꯛꯈ꯭ꯔꯗꯨꯗꯤ. ꯑꯩꯈꯣꯏꯗꯒ ꯄꯨꯄꯨ ꯀꯧꯔꯛꯀꯅꯨꯀꯣ, ꯅꯪꯁꯦ ꯀꯤꯖꯩꯅꯦꯍꯦ꯫ ꯅꯃꯥꯒ ꯅꯄꯥꯒ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯔꯤꯔꯣ?" "ꯄꯨꯄꯨ, ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯕ ꯅꯠꯇꯤꯌꯦ, ꯏꯁꯣꯔꯅ ꯂꯧꯈꯤꯕꯅꯦ." "ꯍꯩ ꯍꯤꯡꯆꯥꯕꯤ ꯑꯉꯥꯡ, ꯅꯪꯅ ꯅꯃꯥꯗꯨ ꯆꯥꯕꯅꯤꯅꯦꯍꯦ, ꯅꯄꯥꯗꯨꯁꯨ ꯀꯩꯅ ꯆꯥꯔꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯆꯥꯕꯅꯤꯅꯦ." ꯃꯄꯥ ꯀꯩꯅ ꯆꯥꯈ꯭ꯔꯦ ꯇꯥꯕꯗ ꯑꯃꯨꯕꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯕꯤꯕꯨ ꯌꯥꯝꯅ ꯍꯩꯅꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ "ꯄꯥꯕꯥ, ꯅꯪ ꯍꯜꯂꯛꯑꯣ ꯄꯥꯕꯥ, ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ, ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕ ꯀꯤꯌꯦ. ꯄꯥꯕꯥ, ꯅꯪ ꯍꯜꯂꯛꯑꯣ." ꯑꯃꯨꯕꯤꯗꯨ ꯀꯞꯅ ꯀꯞꯅ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ꯫ ꯑꯃꯨꯕꯤꯗꯨ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯤꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥꯕꯣꯛ, ꯆꯥꯛ ꯈꯖꯤꯛꯇ ꯆꯥꯖꯒꯦ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯆꯥꯛ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ." ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯕꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯃꯥ ꯃꯄꯥ ꯆꯥꯕ ꯑꯉꯥꯡ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯣ? ꯍꯥ?
ꯅꯃꯥ ꯅꯄꯥ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯤꯡꯆꯥꯕꯤ? ꯏꯃꯥꯕꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯕꯗꯒꯤ ꯆꯪꯉꯛꯄꯅꯤ. ꯆꯥꯛ ꯈꯖꯤꯛꯇ ꯄꯤꯖꯕꯤꯌꯣ. ꯃꯗꯨ ꯆꯥꯔꯒ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈ꯭ꯔꯒꯦ. ꯑꯃꯨꯕꯤꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯥꯕꯤꯔꯝꯗꯦ. ꯑꯃꯨꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤꯔꯝꯃꯤ. ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯃꯊꯪꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯃꯨꯕꯤꯗꯨ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯃꯨꯕꯤꯅ ꯌꯨꯝ ꯑꯃꯠꯇꯗ ꯆꯪꯂꯨꯕꯗ ꯃꯤ ꯑꯃꯠꯇꯅ ꯑꯃꯨꯕꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ. ꯑꯃꯨꯕꯤ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯨꯏꯒꯤ ꯊꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ. ꯑꯃꯨꯕꯤꯅ ꯆꯪꯂꯨꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯝꯃꯤ. ꯃꯗꯨꯅ ꯍꯦꯟꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯕꯤꯕꯨ ꯀꯤꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯃꯨꯕꯤꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ. ꯑꯃꯨꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ. ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯕꯤꯒꯨꯝꯅ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯑꯃꯨꯕꯤꯅ ꯃꯁꯛꯐꯅ ꯐꯖꯔꯕꯁꯨ ꯈꯨꯜ ꯑꯗꯨꯒꯤ पाखꯪ ꯑꯃꯠꯇꯅ ꯑꯃꯨꯕꯤꯕꯨ ꯄꯥꯝꯕꯤꯔꯝꯗꯦ. ꯑꯃꯨꯕꯤ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯅꯔꯝꯃꯤ. ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯅꯨꯄꯥ ꯈꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯄꯥ ꯑꯃꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯃꯨꯕꯤꯁꯦ ꯁꯥꯊꯤꯅ ꯐꯖꯩꯍꯦ. ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ. ꯅꯨꯄꯥ ꯑꯃꯅ, ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯂꯧꯗꯣꯏ ꯁꯔꯨꯛꯅꯦ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯕꯅ ꯐꯩ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ. ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨꯅꯦ ꯃꯥꯅ ꯆꯥꯈ꯭ꯔꯤꯕꯅꯤ. ꯃꯥ ꯂꯧꯕ ꯅꯨꯄꯥꯗꯨꯁꯨꯅꯦ ꯃꯥꯅ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯐꯅ ꯐꯖꯔꯕꯁꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯗꯦꯍꯦ. ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯑꯆꯨꯝꯕꯅꯤ. ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯕꯤꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯕꯒꯤ ꯃꯔꯝꯁꯦ ꯑꯃꯨꯕꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯒꯤꯅꯤ. ꯑꯃꯨꯕꯤꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯏꯃꯨꯡꯗꯣ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯤ ꯁꯣꯏꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯨꯕꯤꯒꯤ ꯃꯔꯝꯗ ꯋꯥꯊꯤ ꯋꯥꯆꯣꯏ ꯈꯔ ꯉꯥꯡꯅꯔꯤ. ꯑꯃꯨꯕꯤꯁꯨ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯕꯤ ꯎꯕꯗ ꯍꯥꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯑꯃꯨꯕꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯏꯆꯦ. ꯍꯩꯃꯥ, ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯏꯆꯦ. ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯏꯁꯤꯡ ꯁꯣꯛꯇꯧꯒꯤ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯤꯡꯁꯤ. ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯍꯥꯏꯅꯗꯨꯅ ꯃꯧꯁꯤꯡꯗꯨ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ. ꯃꯧ ꯑꯃꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯪ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ? ꯑꯃꯨꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ. ꯑꯦ, ꯅꯪꯉꯣꯟꯗ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤ? ꯇꯨꯔꯦꯜ ꯑꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤꯅꯤ. ꯍꯤꯡꯆꯥꯕꯤꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ. ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ. ꯑꯇꯩ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ. ꯏꯅꯝꯃ, ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯅꯤ? ꯅꯪꯗꯤꯅꯦ ꯎꯃꯪꯗ ꯂꯩꯕ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯨꯆꯣ. ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯁꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯃꯨꯕꯤꯕꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯤꯡꯕꯗꯒꯤ ꯑꯃꯨꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯃꯪꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯥꯏꯕꯤ ꯑꯃ ꯁꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯑꯃꯨꯕꯤꯅ ꯎꯔꯝꯃꯤ. ꯃꯗු ꯎꯕꯗ ꯑꯃꯨꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ. ꯎꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯃꯨꯕꯤꯅ ꯍꯤꯗꯥꯛ ꯍꯥꯞꯄ ꯑꯗꯨꯗ ꯈꯔ ꯐꯕꯒꯨꯝꯅ ꯇꯧꯔꯝꯃꯤ. ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ. ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯏꯇꯥ ꯑꯣꯏꯁꯤ, ꯌꯥꯕ꯭ꯔꯥ? ꯎꯃꯥꯏꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯑꯩꯒꯤꯗꯤ ꯏꯇꯥ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯗꯤ ꯃꯌꯥꯝꯅ ꯃꯃꯥ ꯃꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯤꯕꯅꯤ. ꯑꯃꯨꯕꯤꯅ ꯎꯃꯥꯏꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯎꯃꯥꯏꯕꯤꯒ ꯑꯃꯨꯕꯤꯒ ꯃꯇꯥ ꯁꯥꯟꯅꯔꯝꯃꯤ. ꯑꯃꯨꯕꯤꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡ ꯎꯃꯥꯏꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯑꯃꯨꯕꯤꯒ ꯎꯃꯥꯏꯕꯤꯒꯁꯨ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯕ ꯆꯠꯅꯅꯕ ꯍꯥꯏꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯎꯃꯥꯏꯕꯤ ꯑꯗꯨꯒ ꯑꯃꯨꯕꯤꯒꯗꯨ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯕꯤꯒ ꯎꯃꯥꯏꯕꯤꯒ ꯂꯥꯛꯄ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯕꯤꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯌꯦꯡꯂꯝꯃꯤ. ꯃꯧ ꯑꯃꯅ ꯑꯃꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯩ, ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯉꯁꯤꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕ
ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯅꯤ. ꯍꯦ, ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯕ ꯌꯥꯔꯣꯏ. ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯏꯟꯗꯣꯝꯆꯥ, ꯑꯩ ꯀꯨꯝꯍꯩꯁꯤ ꯌꯦꯡꯅꯤꯡꯉꯤ. ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯍꯟꯕꯤꯌꯨ. ꯃꯥ, ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕꯁꯨ ꯁꯥꯔꯗꯅ. ꯍꯦ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯨꯔꯒ ꯇꯥꯟꯈꯤꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯈꯔ ꯆꯪꯗꯨꯅ ꯑꯃꯨꯕꯤꯕꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯃꯨꯕꯤꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯕꯤꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯃꯥꯏꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯎꯃꯥꯏꯕꯤ ꯑꯗꯨꯒ ꯑꯃꯨꯕꯤꯒꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯎꯃꯥꯏꯕꯤ ꯑꯗꯨꯅ, ꯏꯇꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯉꯁꯤ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ. ꯏꯇꯥ ꯎꯃꯥꯏꯕꯤ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ? ꯏꯇꯥ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯒ ꯈꯪꯅꯕ ꯃꯤꯆꯪ ꯇꯧꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯩ. ꯃꯉꯣꯟꯗꯒꯤ ꯃꯤꯆꯪ ꯇꯝꯗꯨꯅ ꯏꯇꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ. ꯑꯃꯨꯕꯤꯁꯨ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ. ꯑꯗꯨꯅ ꯑꯃꯨꯕꯤꯁꯨ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯃꯨꯕꯤꯒ ꯎꯃꯥꯏꯕꯤꯒꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯎꯃꯥꯏꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯎꯃꯥꯏꯕꯤꯅ ꯑꯃꯨꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯊꯝꯕꯥꯜꯗ ꯇꯝꯂꯝꯃꯤ. ꯊꯝꯕꯥꯜꯁꯨ ꯑꯃꯨꯕꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯊꯝꯕꯥꯜꯅ, ꯏꯆꯥꯒꯨꯝꯅꯕꯤ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯤꯅ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯐꯠꯇꯕ ꯇꯧꯔꯕꯗꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯂꯩꯔꯔꯣꯏ. ꯃꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯏꯀꯥꯏꯕ ꯄꯤꯌꯨ. ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯊꯝꯕꯥꯜꯅ ꯑꯃꯨꯕꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ. ꯊꯝꯕꯥꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ తాꯔꯨꯕꯗ ꯑꯃꯨꯕꯤꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯏꯆꯥꯒꯨꯝꯂꯕꯤ, ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ. ꯏꯃꯥꯅ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯃ ꯏꯆꯥꯒꯨꯝꯂꯕꯤ ꯅꯪꯉꯣꯟꯗ ꯑꯈꯥꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯇꯝꯕꯤꯒꯅꯤ. ꯑꯃꯨꯕꯤꯁꯨ ꯌꯥꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯑꯃꯨꯕꯤ ꯈꯣꯏꯒꯤ ꯈꯨꯜꯗꯅꯤ. ꯑꯃꯨꯕꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ. ꯃꯧ ꯑꯃꯅ, ꯏꯆꯦ, ꯃꯥꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯃꯃꯥ ꯃꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯩꯅꯦ. ꯆꯦꯁꯨ ꯑꯗꯨꯝꯅ ꯇꯥꯏ. ꯆꯠꯈꯤꯕꯅꯁꯨ ꯐꯔꯦꯗ. ꯍꯤꯡꯆꯥꯕꯤꯗꯣ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯦ ꯃꯥꯅ ꯇꯥꯍꯟꯕ ꯉꯥꯛꯇꯅꯤꯅꯦ. ꯃꯥ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯈꯨꯜ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯔꯣꯏ. ꯑꯗꯣ ꯏꯆꯦ, ꯑꯃꯨꯕꯤꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯝꯒꯅꯤꯗ. ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯃꯨꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ. ꯊꯝꯕꯥꯜꯅꯁꯨ ꯑꯃꯨꯕꯤꯕు ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯑꯈꯪꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯃꯁꯨ ꯑꯃꯨꯕꯤꯗ ꯇꯝꯕꯤꯔꯝꯃꯤ. ꯑꯃꯨꯕꯤꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯈꯔ ꯈꯔꯗꯤ ꯍꯩꯔꯦ. ꯑꯃꯨꯕꯤꯗꯨ ꯎꯃꯥꯏꯕꯤꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯊꯧꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯎꯔꯝꯃꯤ. ꯊꯧꯕꯅ ꯑꯃꯨꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯒ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯊꯧꯕ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯏꯆꯜ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ. ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯥ? ꯑꯃꯨꯕꯤꯁꯨ ꯊꯧꯕꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯕ ꯑꯗꯨ ꯎꯕꯗ ꯑꯃꯨꯕꯤꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯝꯃꯤ. ꯑꯃꯨꯕꯤ ꯇꯞꯅ, ꯏꯕꯨꯡ, ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ. ꯑꯣ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯕ? ꯍꯧꯖꯤꯛꯅ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕ? ꯏꯃꯥ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯏꯕꯨꯡ. ꯑꯣ, ꯏꯃꯥꯕꯣꯛ ꯊꯝꯕꯥꯜ ꯈꯣꯏꯒ ꯅꯣꯏꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯤ ꯊꯣꯛꯅꯗꯦꯗ ꯏꯕꯨꯡ. ꯑꯗꯨ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯕꯤ ꯀꯧꯏ. ꯑꯗꯨ ꯏꯕꯨꯡꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤꯗꯤ ꯊꯧꯕ ꯀꯧꯏ. ꯑꯃꯨꯕꯤꯗꯨ ꯊꯧꯕꯅ ꯋꯥ ꯉꯥꯡꯕ ꯇꯥꯔꯒ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯧꯕꯒ ꯑꯃꯨꯕꯤꯒꯁꯨ ꯃꯁꯛ ꯈꯪꯅꯔꯝꯃꯤ. ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ. ꯑꯃꯨꯕꯤꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯖꯅ ꯍꯩꯔꯝꯃꯤ. ꯅꯣꯡꯃ ꯑꯃꯨꯕꯤꯒ ꯊꯧꯕꯒ ꯎꯅꯔꯝꯃꯤ. ꯊꯧꯕꯅ ꯑꯃꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯃꯨꯕꯤ, ꯑꯩ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ. ꯑꯗꯨꯅ ꯉꯁꯤꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯊꯧꯕ,
ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯒꯤ ꯈꯟꯕꯤꯕꯁꯦ ꯎꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯇꯥ ꯊꯧꯕ, ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ꯫ ꯑꯩꯕꯨ ꯇꯥ ꯊꯧꯕꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯈꯛ ꯄꯥꯝꯂꯣꯏ꯫ ꯑꯃꯨꯕꯤ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯒꯤ ꯋꯥꯕꯒꯦ? ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤ꯫ ꯊꯧꯕꯅ ꯑꯃꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯧꯕꯒ ꯑꯃꯨꯕꯤꯒꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯃꯆꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯥꯕꯗ ꯋꯥꯟꯊꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯑꯁꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯆꯥꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯂꯦ ꯇꯥꯕꯗ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯄꯥ ꯏꯕꯣꯇꯣꯟꯅ, "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯅꯦꯍꯦ? ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯏꯅꯥ ꯀꯩꯔꯥꯛꯀ ꯈꯨꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯒ ꯃꯥꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗ꯫ ꯑꯩꯅ ꯈꯟꯖꯔꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ "ꯃꯃꯥ, ꯃꯤꯅ ꯇꯥꯔꯒ ꯃꯤ ꯁꯤꯕ ꯌꯥꯎꯔꯕꯣꯏ ꯈꯟꯗꯨꯅ ꯍꯪꯕ ꯂꯥꯛꯂꯅꯤꯅꯦꯍꯦ꯫ ꯀꯞꯄꯗꯣ ꯇꯣꯛꯑꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯂꯧꯁꯤꯟꯕꯤꯔꯨꯆꯣ." "ꯀꯅꯥꯒꯤ ꯏꯃꯧꯅꯣ? ꯂꯥꯏꯔꯕꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯐꯥꯕꯤꯕ ꯑꯣꯏꯔꯝꯒꯅꯤ." "ꯃꯃꯥ, ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯁꯨ ꯐꯠꯇꯦꯀꯣ." ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯃꯣꯏ ꯃꯄꯥ ꯂꯧꯕꯒꯤꯅꯤ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯦ꯫ ꯑꯩ ꯂꯧꯔꯝꯂꯕꯗꯤ ꯁꯤꯡꯂꯝꯒꯗꯕꯅꯤ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯅ ꯑꯃꯨꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯆꯥ ꯃꯃꯧ ꯎꯕꯗ, "ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ, ꯆꯪꯉꯛꯎ ꯆꯪꯉꯛꯎ." ꯊꯧꯕ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, "ꯑꯃꯨꯕꯤ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯄꯥꯕꯅꯤ." ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯄꯣꯛꯄꯅꯤ ꯈꯪꯂꯕꯗ ꯏꯕꯣꯇꯣꯟꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ, ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯣ." ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯅ ꯃꯃꯧꯗ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯑꯃꯨꯕꯤ, ꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯏꯃꯥꯅꯤ." ꯑꯃꯨꯕꯤꯅ ꯃꯦꯝꯆꯥꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯦꯝꯆꯥꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯦ ꯃꯦꯝꯆꯥꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯏꯕꯣꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯧꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯅꯦꯝꯄꯣꯛ ꯑꯁꯦ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯊꯧꯕ, ꯏꯃꯧꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ, ꯏꯄꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯒꯦ." "ꯍꯣꯏ ꯄꯥꯕ." ꯊꯧꯕꯒ ꯑꯃꯨꯕꯤꯒꯁꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯕꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯑꯃꯨꯕꯤꯕꯨ ꯊꯤꯅ ꯇꯧꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯃꯨꯕꯤꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯂꯝꯗꯦ꯫ ꯃꯦꯝꯆꯥꯗꯣ ꯇꯨꯝꯕ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯕꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" "ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯧꯊꯁꯟꯅꯔꯒ ꯏꯆꯥꯅꯨꯄꯥ ꯁꯨꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ, ꯈꯪꯉꯕ꯭ꯔꯥ? ꯑꯩꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯀꯗꯥꯏ?" "ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯏꯃꯥꯒꯤ ꯏꯁꯤꯡꯗꯨ ꯂꯨꯝꯖꯍꯧꯗ꯭ꯔꯦ꯫ ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ, ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯊꯨꯅ ꯂꯨꯝꯂꯨꯔꯒꯦ." "ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯗ꯭ꯔꯤ ꯍꯥꯏꯕ? ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ? ꯑꯩꯅ ꯌꯥꯍꯧꯔꯛꯄꯒ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯂꯨꯝꯗꯨꯅ ꯊꯅꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯑꯃꯨꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯣꯇꯣꯟꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯧ ꯐꯨꯕꯗꯨ ꯎꯕꯗ, "ꯍꯩ ꯃꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯥ? ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯗꯦꯗꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯨꯝꯍꯩꯗꯧꯅ ꯌꯦꯡꯂꯤꯕꯁꯤ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯣꯏ ꯃꯄꯥꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕꯅꯤꯅꯦꯍꯦ." "ꯍꯣ, ꯑꯩꯅ ꯇꯧꯔꯗꯤꯅꯦ ꯍꯦꯟꯃꯟꯅꯤꯌꯦ, ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯦ." ꯏꯕꯣꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃ, ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ." "ꯍꯣꯏ ꯄꯥꯕ." ꯑꯃꯨꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯑꯁꯨꯛ ꯇꯣꯟꯅ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯤꯡꯍꯟꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯦꯝꯆꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄꯗ ꯑꯃꯨꯕꯤ ꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯧ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯒꯤ ꯑꯃꯨꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯃꯨꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯍꯩ ꯍꯤꯡꯆꯥꯕꯤ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯛ ꯂꯣꯠꯇꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯒꯗꯕꯒꯤ ꯂꯨꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯃꯧ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯃꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯃꯥ ꯅꯄꯥ ꯆꯥꯕ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯗꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯩ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯨꯝꯕ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯉꯛ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯃꯨꯕꯤꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯦꯝꯆꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯃꯨꯕꯤꯁꯨ ꯀꯞꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯗ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯥꯔꯝꯒꯅꯤꯗ꯫ ꯑꯃꯨꯕꯤ ꯀꯞꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯝꯕꯤꯔꯝꯕ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯊꯥ ꯁꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯣ? ꯈꯨꯜ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯦꯝꯆꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯃꯨꯕꯤꯗꯤ ꯎꯗꯦ, ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯏꯃꯥꯅꯅꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯦ, ꯀꯔꯤ ꯃꯔꯝꯒꯤ? ꯀꯔꯤꯒꯤꯅꯣ ꯑꯃꯨꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯗꯤ ꯏꯃꯥ? ꯍꯩ, ꯑꯃꯨꯕꯤꯗꯣ ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯑꯗꯨꯁꯨꯅꯦ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯆꯥꯕ ꯉꯝꯕ ꯍꯤꯡꯆꯥꯕꯤ꯫ ꯏꯃꯥ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯃꯨꯕꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ꯫ ꯑꯩ ꯃꯥꯕꯨ ꯀꯧꯔꯨꯒꯦ꯫ ꯑꯣ, ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯔꯦ ꯁꯤꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯑꯃꯨꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗꯅꯦ ꯅꯃꯥ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯞ ꯄꯨꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯕꯨ ꯀꯧꯕ ꯆꯠꯅꯤꯡꯂꯕꯁꯨ ꯃꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯑꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯀꯩ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯗꯨ ꯀꯩ ꯑꯗꯨꯕꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯀꯩ, ꯅꯪꯅ ꯑꯩꯒꯤ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯆꯥꯕꯒꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯃꯨꯕꯤꯅ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯕꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯧꯕꯗꯣ ꯆꯥꯗ ꯊꯛꯇꯕꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯦꯝꯆꯥꯗꯣ ꯑꯃꯨꯕꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯃꯅꯦꯝ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯨꯕꯤ, ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯃꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯏꯃꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯑꯃꯨꯕꯤꯗ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯄꯥꯞ ꯂꯪꯁꯤꯟꯍꯟꯕꯤꯒꯅꯨ꯫ ꯅꯃꯧꯅ ꯏꯃꯥꯗ ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯏꯃꯥ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯑꯃꯨꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤ ꯍꯜꯂꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯊꯧꯕꯁꯨ ꯃꯁꯥꯗꯨ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯑꯃꯨꯕꯤꯒꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ
ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫